aduga senior officer asina pilot Chaitanya da hanglei Chaitanya Begumpet Civil Airport ta land tawbagi permission fangnabagi damak kari mede lauthoktabano senior officer asina pilot ta hanglakpa wahang singi pakhum berna oina piri sir karigumba aikoina mede lautholomba targadi aikogi plane singsi tha taru sis tausan ki kadoribani aduga aikogi airline sisu lakadoriba August 25 ta launch tawgadoribani maram singsina aikoina mede lauthokidabani sir Makatana senior officer asina thawdok amagi maramda ningsingladuna pilot asida mo hanglei masidagi chai ahungi mamangda masigi airstrip asida Saudi Boeing na emergency landing tawki Chaitanya matamdu da kari tawki habido nang khangba natra pilot Chaitanya na pakum pirei khangjai sir terrorist link singgidamak aikoina matamdu da investigate tawki sir aduga fine oina crore manga thian ki senior officer asina makatari adu bangasidi fine ga loina na nakoi chahi tara fawa jail da thamba yai Bir Jagannath matre nangi plane take off tawdringi mamangda nangna yeknabu mayam ama hana seme film asigi hanba sin asi aikoi bu pukning wakhal langtak na hanba charang na hanba climax ki sin amadagi hana utpa hori sin asida uribasi 2003 chahi asimaktadani Begumpet International Air Space ta Deccan Air 582 asi paibagi saktamni aduga pilot asina Begumpet Tower gi ATC da hairak libasi hauzik pairiba Deccan Air 582 asi fuel yamna yaurak tabana maram oiraga mafam asigi runway da landing tawge haibagi clearance ama request tawrakli aduga yamna thuna masigi pakhum oina Begumpet ATC na hairak libasi Deccan Air 582 asi hallaga paikho haina hairak tuna mafam asida landing tawbagi ayaba adu pirakti pilot asina amuk emergency fuel khakta ngaire aduna hallaga chatpa yararoi hairi adubu amuksu Begumpet ATC dagi hallaga paikho mafam asida land tawba yaroi haiduna adumak hairi pilot asina amuk hai aingonda hauzik makata na paiba yabagi fuel yaudre kari maramgi mafam asida taba yaroi dawribano haina hangi ATC gi pakhumdi adumak ahongba leite mafam asida Deccan Air 582 asi land tawba yabagi clear oide land tawba yaroi haina adumak hairi asumna Begumpet Air Space ta minimum emergency fuel da paidunu leiriba Deccan Air 582 gi pilot asiga Begumpet Tower ATC ga awai akum tawnaringai talak asida yamna thuna yangna maming leiriba film star Akshay Kumar haibadi film asidana bir mahakna sensilaktuna ATC tagi phone ase mulaga pilot asida matam kayam paiba yabagi fuel leiri haina response piki pilot asina amuk minute taruk paiba yabagi fuel yauri haina hari birna amuk plane asi Air Force Station Hakimpet Airfield da divert tawraga mafam aduda land tawruna bahaki masidagi pilot asina Deccan Air 582 asi Begumpet Air Space tagi yamna thuna divert tawduna paiki birsu plane asina land tawgadoriba mafam asida chatnanabagi damak tower asidagi yamna thuna magi mamanaba amaga loinaduna security singadu namkhairamlaga senthorei aduga yamna yangna gari thori nongthaktana Deccan Air 582 asi Air Force Station Hakimpet Airfield nakna paisilaktuna Hakimpet ATC da pilot asina hairakibasi Hakimpet Tower masi Deccan Air 582 ni ay 1987 batch ki ex Air Force Captain Chaitanya Rauni mafam asida land tawjage haina haiki masida Hakimpet Tower ATC dagi asumna response pirei Deccan Air 582 masi Hakimpet Tower ni mafam si restricted air space ni mafam sida land tawnabagi nangonda permit pide air space asidagi khudakta lapthoko masi order ni asumna Indian Air Force Station Hakimpet Airfield Tower ATC dagi mafam sida land tawbagi ayaba firaktrabasu plane asidi fuel yaudabana mafam asida nampuda land tawnana bohonari Deccan Air 582 asi hauzik airfield asigi runway da tapna nemtharaktuna runway da plane asi tare plane asina runway da lakna bohonabada control ngamdabadagi airfield asida leiramba gari singda plane asigi masana khetpadagi pilot asi sokladuna gyan mangduna lei birsu gari adu yangna thoduna mafam si yoksilakadore mahakna phone da taribra haina hangbada pilot asigi maikedagi hauzik response amata pirakhidre aduga birso hujikti mafam asi yoksilakle mahakna gari khamduna yamna thuna chensinduna pilot singdu karamba fibam da leiribagi haina yengna bohonaringaida Hakimpet Airfield asigi masing yamlaba security personnel singna sangsilatuna birbu machi ama fawo lengba yaroi haiduna nongmaina tamduna koisinduna thamki hauze mafam asida ayaba amata yaudana land tawduna leiriba Deccan Air 582 asibu pairakhiba pilot sing asi hauzik fawo hinglibra natraga sirabra
karamba fiwamda leiribagi haibadu ulamdana matang asida sin asi kat tawduna wari asigi mari makhungsing adu ningthina amu utpa hore ulakliba sin asi 1998 chahi sidagini birgi girlfriend Rani na birbu unabalai aduga bir amadi Rani makhoi anigi apamba sing adu haina dunu wari sai masidagi khangi madudi bir si yamna ahongba mamalgi ticket fanganba ngamba masagi airlines business ama haudoknabagi idea ama plan leijaba Indian Air Force dagi voluntary retirement lauraba pilot amani mahakna miyamda ahongba mamalgi airline ticket fangananaba low cost aviation ama haudoknaba tongan ba bank singdagi paisa thada biraknaba hairubada bank kun mari na mahakpo reject tawbirakhi aduga Rani su thongba thakpa chanaba polam sing sem saba haijabana mahaksu masagi bakery ama haudokpa pamba misak amani asumna makhoi anigi apamba sing hainaduna birna Rani da mahakna kamdona Indian Air Force da join tawkhibagi haibagi matangda wari liri wari adudi atai nate birgi khungang asi fauduna train chelabasu khungang asida train khamdaba station leitabana mafam sigi miyamna ana layeng amadi tongan ba tangai fadaba hiramgi chatnana bahonabada khudung chadaba kaya marum mayuknei masidagi nongma birna luchingduna mafam sigi miyoi kharaga loinana khungang asidasu train station ama leinanabagi protest tawi haiba protest asida police ka muknabada miyoi khara asok apan yauki masigi thodok asidagi asumna protest tawi haiduna birgi mapana birda chairami masida birsu sauduna mapada awai akhum khara torokpadagi mapana birda khupakna thai masigi thodok asidagi bir mayum thadokuna chatkraba matung ikui kuidana exam thaduna short service commission da admit tawki masigi matungda bir Indian Air Force ta join tawki asumna birgi wari matek asi Rani da liraba matung Rani na yumda halamdaida bir da hairami madudi nahakna nangi apamba airline gi thabak to horo aduga aisu aigi bakery gi thabak to haurage adugi matungda karam kand kari tawsige haibadu khanarasi haina hairami masigi matungda gi bir magi thabak asi haunanaba mai onsin bamu haurakle magi thabak asigi damak ahan bada loan pibinaba bank ta laktun haije adubo apikpa gramin bank oibana asigumba achouba makhalgi loan sidi piba ngamloi haina bank ki maikaidagi bir da hairki masidagi amuk bir magi thabak asigi damak partner oibiu haina bagi damak Just Airlines Mumbai da Airlines asigi mapu oriba Paris Swami ga unaba laki adubo bir na mabu unabagi appointment di phanglakide mathangda amuk SBR Capital Venture Capitalist unabagi appointment amuk lawbulaki adubo ayabadi phangkide mathang New Delhi da amuk Ministry of Civil Aviation ga unaba laki adubo ministry gi official singna minister se hosik yamna busy ori unaba yaroi haina haraki matungda amuk Fund Flow Ventures Venture Capitalist Prakash Babu masamakta ngaihaktang wari sananaba birna haijarubada mahaki chatkadawriba thabak usi thengkhre haiduna wari saramdana adumak chatki amuka hanna hanjin bir Just Airlines Mumbai da Paris Swami ga unabagi ayaba lawbulaki adubo birna tha taragi mamangdagi hanjin appointment lawbulaklabasu Just Airlines ki mapu oriba Paris Swami ga unabadi fanglakide asumna matam sangna Paris Swami ga unabu fanglaktabadagi birna magi mamanabasinga sel khainaduna Paris Swami na tongadaba flight adugi business class ki mamal yamlaba ticket adu kaktuna hojik bir Mumbai airport ta thunglare birna airport asigi check in gi line da leplingai da magi hek mamang da leplibi nupi asigi handbag asi yambana airport ki staff aduna punabagi ayaba du pirakte mi amagi handbag amadagi hena puba yaroi haina harki masida nupi asina puriba polam singsi aigi inau nupi pregnant oirabi amagini haina yamna kan ngangna basi birna tabadagi magi luggage yaurakte pot simana paibirage haiduna nupi asigi mateng pangbirami birna nupi asiga wari sanabadagi nupi asi All India Radio gi senior program producer amani haiba khanglaki nupi asiga birga check-in loiraduna flight ki matam ngaiduna famlingai da business class ki passenger sing koksilakpada birna hugatuna chatke tawi masida nupi asina birda koksilibasidi business class ki passenger singini aduga nangna kadai da chatke tawribano haina hangbada birna nupi asida masi yengo haiduna magi business class ki ticket adu nupi asida yengali ticket asi yenglaga nupi asina yamna ngakna hari business class ki ticket lupa lising kun ki ticket kaiba aduga karigino nangna economy gi line da queue lepamidi asumna nupi sina hairakpada birna amukhomi aigi bank account to pura khali ohelaga sumna gi pung amagi matam khak
Paresh Goswami ga unabu fangnabagidamag business class ke ticket si kakpani halakpadi train da general compartment da tonglaga halakadoribani haina khumi ayaki matungda hujik birna paigadoriba flight asigi passenger pumnamak flight asida kakatuna famnare business compartment da bir amadi Paresh Goswami su sit thangnana famladuna hujik flight asi paiba hore birna Paresh Goswami da wari saba hujili sir aigi ming bir Jagannath Matre kauze Sarga unanaba atopa lambi amata leitabadagi ngasigi tanja si lawrapani sarta disturb khara tawre masigi damak ngakpigani sar aisu airline ama hudokko pami sar segi inspiration ni sarga aiga partner oiminaraga icham chamba senthok yamna leijadaba miyosingna tongba ngamba India gi ahanba low cost airline ama hudokpa pami haina hairubada low cost airline na kamdongna profit leigadoribano ai partner oiba ngamloi haiduna bergi wafam basi thausa birakhide aduga birbu economy class ta faman lunaba crew members sing hari masidagi crew members sing na birbu chingthoke tawbada karigi aina economy class ta chatkadoribano nakhoi gi chairman da aina business class ki paisa paid tawkhrabani ticket si aigi ni haina bir na khumi masidagi Jas Airlines ki chairman Paresh Goswami na crew member ama koksalaga loan na karigumba khara haikibaga ikan kanadana flight asigi captain na yamna thuna announce story Madudi laibak tiba technical state na maram orega flight asi amuk Mumbai da halaga pairagani haina khanghalaki aduga flight asi su yamna thuna leithuktuna Mumbai gi damak paiba howi matau sida bir yamna angakpo oiki aduga Paresh Goswami na bir da yamna mukna hari ticket tinangi oiramba yai adubo plane sidi aigini asumna plane si hojik Mumbai da amuk hana landing tawri Mafam sida Fund Pro Ventures ki venture capitalist Prakash Babu thengnabadagi mahak faminaduna bergi low cost airline ama haudoknabagi fajarba wakhalon du wari sabadagi Prakash Babu nasu bergi wakhalon singasi khara yaningba faurukle masidagi mahakna chalamdai da bir da harmi aina chalibasi tha marigi khongchani masi halaklaga Fund Pro board ta wafam si haudoklage harami masidagi bir su harauna lehawi asumna birna ma masagi low cost airline sama haudoknabagi sel thada binaba investor thiringai sida asomda magi girlfriend Rani di magi pamjaba business bakery adu mahak masagi mingda Rani bakery haina mingthonduna mai pakna haudokle birsu venture capitalist phangle wari sanaraga yamna atenba matamda airlines haudoklani hairaduna bir amadi Rani makhoi ani haujikti luhongle aduga magi nupigi bakery su hena chauthorktuna Rani gi manempok amadi birgi support ka loinana haujikti Mumbai da su ama hangdogle masidagi tha marigi matam adu haukhiduna venture capitalist Prakash Babu su magi khongchat loidaduna halaklaga venture fund pro gi board members singa faminaduna birgi low cost airlines haudokpagi matangda bir masa yauna kupna khana bhawi karigumba khanariba asida birna haribu wafam singsida Thajaningai oiba oithokpa yaba oiragadi hariba venture fund pro sina mangonda achobo senfam ama invest tawrkadoribani board members singna birda hiram masigi matangda tongan bu wahang sing hanglei birsu magi idea singdu phungdoi aduga ngahaki matungda meeting loidaduna bir amadi Prakash Babu ga personal oina wari sanai masida birgi proposal adu magi fund pro board na yare haina birda pautamlei Prakash Babu na makha tan hari adubo isu amadi leri fund si thadokpada tha ahumdagi taruk fawbadi changkigani masida birna sukhumi DJC dagi license lobadasu adugi matamdu adum changkigani haina Prakash Babu na mu hari aina tasengna wari badi bir matamdu ngaibadadi American Airlines ke rate si wangkhalakpasu yai natragana kanagumban masigi idea si lakpasu yai aduna nang sumdawro aircraft ahum book tawsalo aduga license to hek phangbaga aircraft singdugi painting amadi stickering tawbuduna Malaysia da tawholo Prakash Babu gi wafam sida bir nahari sir American aircraft book tawbada American Airlines da lakh nifutareti advance pidaba yaroi sir Prakash Babu na senpham dudi nangna upai ama tawraga sagarpa ngamloidra haina hangbada birna magi mamagi lamdu thadoklaga loan lobadi yagani haina khumi Prakash Babu na adubu nangi imana yarakadra haina hanglakpada birna khumi sir aina tawba thabakta aigi imana no haibu haido masi phawa hairaktre wafam sida Prakash Babu na birgi lengjumda makutna pop tharaga noklaga hari airline gi maming ama thonaba khanba horo
mayamna hena warisi gyan tanabagidama karigumba kharadang matangsida panjahoge madudi bearna lawgadawriba aircraft asi atai atopa mafamdagi lawrabadi mamal ka hena wangbana maram oiraga mana low cost airline hawdokpasida khara khudong charoidaba maramna magi aircraft asi American Airlines tagi lawgadawribani masisu leigadaba nate waigadawribani film sigi matung ina Boeing plane ama leibagi mamal si 136 crore ni aduga hariba Boeing plane asi second hand oina leiragana masigi mamal si 90 crore oigadawribani aduga somda bearna masagi low cost airlines hawdokadawribasina supnagi 10 crore gi budget na singadawribani masina maram oiraga American Airlines tagi plane si ahongbo mamalda wairaga sizinnagadawribani America da twin tower attack ki hek matungda airline gi business ta achouba amangba malaki makogi plane singadu mamal tangkai taraga yonthoki masigi leiribu khudong chaba silawraga bearna American Airlines ki aircraft si lease oina wairaga sizinnagadawribani asumna venture capitalist Prakash Babu amadi Birwadi Sabaloiduna Sinasigi Hek Matung Matangi Sinda Directorate General of Civil Aviation DGCA Office New Delhi the Ulay Bir Mafam Sida DGCA Director Unabalakbani Adubu Mahakna Mafam Sida Namit Kayani Hanjan Lagdabasu Director Unabadi Fangamdi Asumna Director Gi PA Aduna Birbu Hayeng Lau Hangsit Lau Chayolamagi Matung Lau Haituna Hanjan Namit Taduktuna tha ahum haukraba fawada bearna director unabadi adumak phanglamde masida bear su yamna sauninglami masidagi bearna DGC gi office tagi thoglaklaga Delhi gi Hazrat Nizamuddin railway station da ngayak wakal nungaitana wakal tawduna famlingaida railway station sida radio tharambadagi mikup sida bearna tari madudi hayang evening da International Girl Child Welfare Organization sinba the Science Fair of Girls haribasida India gi President Dr. APJ Abdul Kalam laktuna mahiroi nupi masa singa interact tawgani hariba program asimaksu All India Radio na hayang evening gi pung manga dagi live oina sandoktuna tahangani radio gi khutang dagi bearna hariba pausi hek tabadagi President APJ Abdul Kalam ga unabagi tanja asi lawnabagi damak bearna mahakna hana mamang da airport ta mateng pangbikhibi All India Radio gi program producer oibinupi aduga loinana bear mahak masamaksu All India Radio gi media gi miyo yama saduna Delhi Pioneer School for Girls hariba mafam asida makoi ani yamna haisingna seksina program asi saruk yaba punna lagai asumna security gi akan checking ga loinana bear amadi All India Radio gi program producer nupi aduga school asigi manungda changlaktuna president amadi mahiroi nupi masa singa interact tobusi phamduna tari mahiroi amana hari sir nahaksu khungang amadagi haurakpani aduga haujingna nahakna India gi president oire aduna punsida achievement ama fangnabagi damak kari mathau tabagi haibadu sarna aikhoida advice kara pibiyo haina hari masigi paukhum oina India gi president Dr. APJ Abdul Kalam na mahiroi singda hari masidi yamna achambani yamna lai posak mari khaktang nakhoida mathau tai number 1 M nangi goal du khaktada focus taw karigumba posak amatana nangbu maithi hangano number 2 knowledge nakhoida tamsinbada kanaba knowledge khudingmak tamsingadabani haijingadabani number 3 da hard work aduga number 4 dana perseverance determination haibisini karigumba masigi posak mari sibu leiragadi aikhoigi leibak asigi citizen ama hektana makhoina pamibu singthu achieve tawba ngamgani asumna President Abdul Kalam na hairingai tanja asida marak thatuna bearna lepkhatlaga hari nate sir manga subu posak masu leiri bearna wafam asi hairakpada program asibu seli langni busingna haujiki oinadi media na question hangbagi ayaba pidri haina hari asumna hairaklabasu bearna haininglibadudi adumak makha tan hari chance opportunity sir aikhoigi lebak sigi citizen singda opportunity haibasi mathau tai sir sarna haibiribu posak mari du khaktanadi yaro sir athingba leirabasu asumna bearna president gi wafam marak thatuna leptana wa makha tan hairakpadagi security singna bearbu mafam sidagi chingthokna bohona rei adubo security singna chingthokningai tanja sidasu bearna adumak mana haininglibadu leptana nampuda haijili sir icham chamba miyoi amana magi manglan adubu phange harabadi opportunity habisi mathau tai sir opportunities yaudana hard work khaktana angang singsida mafam amatada makhogi manglan adu mangfauna bangamloi sir ai chance ama khaktang pami sir ai leibak sida ahan boina low cost airline ma hawdok pami sir ai wase amukta tabiyo sir asumna bearna magi apamba aningba singasi
kanna hairikpadagi India gi President Dr. APJ Abdul Kalam na Birga unabagi tanja ama piraktuna Birgi apamba singdu phongdokhali. Birna President da hari khurumjari sir. Aigi ming Bir Matre kaujai sir. Jarande sorga nakna laiba khungang madagini. Mafamduda aigi ipadu school gi ocha mo irami. Asumna Birna harga flashback da ulaktuna magi haukraba wari adu liba haurai. Birna Indian Air Force ta pilot ama oina thabak tawringai thabak mafamda leiringai matamda mamana nongma mangonda call tawraki. Aduga Birgi apokwa mapa adu masa ngamdre yamna aruba phibamda laikan aduna leire mahakna Bir nahaktabu sonduna leire magi aruiba sor hondringai da nangbu uningi hairi haina Birda mamana mapi tana yamna awaba sakfamda pau tamlei. Masidagi Birna aina isor panduna wasak lisini ima babada hayo ay mafamduda hayeng ayuk soidana yaurakani haraga call adu kaktuna yamna thuna Birmagi thabok mafamdagi chanthorei. Aduga flight ticket kaknabagi damak airport ki ticket counter da changduna magi ayaw paisa singdu pirubada counter gi nupi aduna masidi lising taruk khaktani business class ki ticket mamaldi lupa lising taramathoi chani ni haina harakpada Birna khumi. Ay business class ki ticket pamde ay economy pami haina khumi. Masida nupi aduna amuk makha tari economy gi seat singdi full oi khre haina. Masidagi Birna airport asida flight tongnabagi damakta leiriba miyam asida magi watliba senfam lupa lising mangaga chani adu mateng pangbiyo haina Birna yamna thamoi sokna kaptuna haijai. Adubo mahaki mateng adudi kana amatana pangbikide. Birna economy ticket kaktuna mathangi flight ta chatke hairabasu mathangi flight ti numit nini gi matungda paigadabo oibana Bir atopa upai amata leitabadagi tangai fadana mahak chattabadi yadabanina Bir lambi da arak pa tongan ba gari sing mathang tongduna masidagi amuk train tongduna numit kayani changna Bir mayumda halakpagi lambi da Birna mathang ningsinglei. Mahakna piklingai angang oiringai matamda mapana mahakpu pambikhiba nungsina loina bikhiba mikup singdo aduga amuksu mahakna mapaga ngaihaki oina saunakhiba ngangnakhiba mikup singdusu loina mak ningsinglei. Flight ta lakpo oiramlabadi Birna mamada haikiba matamduda chapchana yoba ngamgadabani. Adubo madugi ticket kaknanaba paisadi mangonda suna yaudrabanina makhagi lambida lakhiba oibana Birna halakpagi lambida namit masing yamna changkhre. Masin maram oiraga Birna mayumda yorukpa matamdadi mahaki apokpa mapa adu unabadi lairadana laikhidabagi aroiba mathau mangam pangthokpa fawba pomloi loiduna leiramle. Birgi mama adusu mapa kainakhibagi machakna angaubi amagum ningaidana wana leiramki. Aduga Birgi saktam ubada achakpa pendaba thamoidagi Birda kaptuna cheri. Nangi napabung aduna hinglingai matamduda nangbu amuktang uzaramlabadi mana kayada penjagadaba. Nangbu usaningbadagi ngauraduna mahakna taibang pal thaduk lamdai mikup tufawa Bir haiduna nahaki naming sida solaga taibang pal thadukibani. Aduga nangna karigi matam sana laktribano nangga khara saunakhiba adugi damakta nangna napabu waruribra nangi napadunadi nangi damakta kayam khalami khangbra asumna haiduna achakpa thamoidagi tholakpa pendaba wahi kayana Birda leptana cheri. Bir supibam si uruba tarubada hainingai leitana thamoi machet tana kaiki. Mahaki apokpa mapana hinglingaida yum yorukpa ngamkhidaba asigidamak khalluraga pendaba ningamdabana hena mahakpu awaba ma ohinki tawfam khanghankhide. Birna mamagi makhong konduna kaplaga haijai aingonda paisa marang kaina suna leikidabana matam chana lakpa ngamkhidabani aigi ipada aina sauba warukhiba amata leite aibu ngakpiyu ima haina Birna thamoi sokna haijai. Asumna flashback ki wari gi sinasi loidaduna President Abdul Kalam ga Birga faminabagi sin aduda amuk ulai. Birna makha tana President aduda hari aigi ipana leikidaba matamdudagi hauraga haukiwa chahi ahumsi ahing nungthil khaidana aina mang ama mangnaga lakibani. Leibak sida leiriba mipum khudingmaksi nungthaki lambida chatpa ngamnaba. Asumna Birna magi haukraba wari mana pamliba tauge khaliba thabok singsigi matangda ningthina haibadagi India gi President na mateng tawbibadagi DGC gi license su yamna atenba matamgi manungda fangladuna makha taba darkar leiba thabok khudingmak paikhatpa hauki. American Airlines tagi list tarukpa plane adu lauraga Kuala Lumpur International Airport Malaysia da Birgi plane asigi painting amadi stickering gi thabok kanna paikhatli. Aduga
Beergi airline asigi mamingna Deccan Air haina maming thonki. Asumna Beergi thabak khudingmak mai pakna harau tayamna sangsilaklaba matamsida hauzik Malaysia da Beergi Airlines asigi painting amadi sticker gi thabak ta yengsindu leiriba Beergi Airline asigi partner oiminariba hana Air Force ta punna thabak tawminaramba mamanabasina call tawruktuna Beer da pau tamlei tamlakliba pau asi atai nate Beer amadi American Airlines ka taunaramba deal adu cancel tawrakle haibasini karigino hairagadi Indian DGC gi maikaidagi blueprint hanglakpadagini blueprint yaudabana maram oiraga American Airlines na Malaysia da leiriba plane asi amuk hana pukhinaba lakle aduga makhoi gi plane singsi block tawnabagi damak makhoina lak yankai gi fine tawnaba su hairakle haina pau tamlaki pau sitabada Beer pungak ngaki asawbana su pik thanki karigino hairagadi Indian DGC na matam sifawada company amatada blueprint hangkiba leitri aduga karigidamak atamnana Beergi airline asida blueprint hanglakibano haibasini masidagi Beer na mai hongna sawraduna DGC gi director gi manakta chatuna anoba rule asigi matangda wa hairui adubo Beergi wafam sing adu DGC gi director aduna thausa birakide masigi matungda amuk fund flow venture capitalist Prakash Babu gi manakta amuk lai Prakash Babu na wari pumnamak lerpadagi Beer na khangi madudi Indian aviation asi Jas Airlines ke chairman Paresh Goswami na rule tawbani isam samna Paresh Goswami masasi Indian aviation ni haibani DGCA Ministry of Aviation amadi Prakash Babu masamaksu Paresh Goswami gi khutta loina lei tasengna hairabada fund flow venture gi aronba investor asi Paresh Goswami ni blueprint ki wafam lagdiba sisu Paresh Goswami na Beer gi thabak asi mai paktanabagi damak atamna silibani wafam singsi Prakash Babu na tamlaklaba matungda Beergi Deccan Air adu Jas Airlines na loksinduna Jas Airlines na mapu oikibagi saktam adusu Prakash Babu na Beer da uhalai pumnamak sitaruba urubada Beer khangudana mitki pi ihorei Beergi thabak thoram khudingmak asi maithineba silbasi Jas Airlines ki chairman Paresh Goswami na atamna tawbani haibasi khanglakpadagi Beer na Paresh Goswami gi manakta yamna sauna law dun laki security singna Beer bu thatpada Beer ga yamna kana muknei akon bada security singa Beer bu faduna mapanda inthoraki mayumda halakdaba matungda Beer matam khara wakhal nungai tana leiramlaba matung nongma magi nupi rani na uche khara machinjak pija biduna leiringaida Beer changlei maduda rani na hai masigi usek sendrang singsi onthokna supik mankhre makhoina sabusidi khajik tani sari basi asobu usek khunugumba laktadi leiriba machinjak singsi amata lemhalamgadaba nati rani gi waisida Beer na khomi apikpu usek singdi makhoina chariba khajiktunu yarabani adudagi hena chasiladi pokhairaga siba tabani waisi haraga Beer na uchek pairibadu yenkhatlubada Beer da khangudana wakhalama laki Beer na harauna chensilaklaga magi nupida amuk makha tana hari nangna ingonda idea ama pibire haina Beer da lakliba idea si atai nate sendrang haibasi apikpu uchek amani aduga turboprop haibasi su apikpu plane amani apikpu uchek singna niam na pai aduga makhoidi chabasu yamna chade masiga chap manana apikpu plane singsu lower altitude pai aduna thausu yamna chade mayamdagi hanthai thau yamna chadrabanina masana ticket su hongba tabani masigi wakhalon asidagi Beer na India da ahanba oina cargo plane dagi passenger plane onthoktuna painabagi thorang ama tawba horaki Jas Airlines ke chairman Paresh Goswami si India thadoktuna tha amagi oina atopa country da chatkadauri masigi khudong chaba silawrga ministry da mathau taba document khudimag athuba matamda submit tahorabadi mana halaktringaida Beer gi plane si India da purak hoba yagadauribani masina lahudrabadi Beer da Paresh Goswami na amuk ayet apan pirakadauribani thabak pumnamak yamna thuna paikhatladuna Beer na cargo aircraft pa deal tawnare masigi pausi hauzik India thadoktuna leriba Paresh Goswami da su fanglami somdana Beer magi thabak asi yamna thuna haudoknabagi damak yamdrabada crore ahungi mathau tarami senfam asi puthoknaba honabada Beer awaba ma oire khanbada khanfam khangdre kona thangda Beer gi khungang gi marup aduna paisa leire haina phone da pau haraki asumna Beer na magi khungang aduda hana train station leiramdabadu ma masamukna lusingduna khungjang kaya sangsinbadagi magi khungang aduda train station thamlakpada miyam aduna apenba poknaki
Masigi sumatakta handakta birna ahongba ticket mamalda mi khudingmak flight tunghanabagi pandamda masagi airline ama haudoknabagi damak sangsileba thabak asibu afaba khungthang amani khaladuna birgi khungangi apikpa angangdagi hauraga ahal oiraba fawada magi ngamjaba sel khaigat narki pigliba angangna senfuda tungsinjaba paisadu senfu thugaiduna piraki yamna leijadabana Araiba angamba khara mateng panglakpa aduga khara hena leijabasingna lakta mateng panglaktuna punsinnarakpa achouba senfam ama beerda magi khungangi miyamna piraki masiga loinana beerna ngasi fawbagi tangkak asi fawbada sangsilakpa ngamlibasi mahaki mama amadi magi nupi rani gi achouba matengna ngamlibani Ranina tongan mafamsingda masagi bakery hangdoktuna madudagi panglakpa senfam khudingmak adu beergi thabak asida sijinnaribani masidani yum panminaba haibasi Nupa nupi animak thong manaba tangai fade hainaribasi amana amabu support tawnadrabadi mai pakpada awaba oi asumna birna magi nupi amadi magi khungangi miyamgi minungsi thawjal selgi matenga loinana birna masagi low cost airline si mai pakna haudoknabagi damak tongan mafamsingda air strip ki darkar leiba khudingmak semgot chagat bahorki passenger singna online da ticket kalakpa yanabagi damak software fabu saba hore Deccan Airline sigi tongan ba maigeida thabak taunanaba mathau taba miyoi khudingmaksu khangatpa loire aduga nakalamadana birgi timna Deccan Air kauba airline ama mai pakna chalainabagi damak thabak khudingmak paikhatpa loirakle subnagi painabagi tanja adu khakta ngaisilakle haibagi pausi Jas Airlines ki chairman Paresh Goswami gi timna tabadagi pilot khudingmak double salary pigani haiduna makhoina loina loksinki Masigi maramdi birgi Deccan Air gi pilot amata fanghandana Deccan Air si fail ohinnabagi plani adubo birsu araiba misak amadi nati Air Force pilot ama oina thabak toramba misakni maramaduna birna retire torba Air Force pilot singdu magi Deccan Air da kauksinduna thabak tominarami Air Force tagi retire torbasu pilot singsi ahal oire haibagi thoidokpa akaiba amata leiti maramdi Air Force ki pilot singsi sahi 53 retire tawi aduga civilian pilot singdi chahi humphuma thoida retire tawi aduna Air Force tagi retire tawlabasu civilian pilot ki retirement gi chahi adu yengluragadi makha tana paiba yabagi chahi mari gi matamdi retire Air Force pilot singdu phangli Captain Rajib Manoharna khudingmak asi coordinate tawgadoribani asumna awaba kaya ama mayoknarba matung Bergi timgi Deccan Air si mai pakna paikhatnabagi matam adu naksilaknabada ber amadi magi timdu hainingai leitana nungai jaki pen noksaki batangi sinda ulibasi Begumpet International Airport ani numit asi 3rd August 2003 ni numit asida bergi Deccan Air plane adu puraktuna ahanbu oina landing tawgadaba namini Begumpet Air Express joksilakpada ber amadi magi miyusina makhoigi plane adu uraga harau minok tamjai adubo mikuk kharagi tungda bergi plane Deccan Air 582 asi normal oidaba mong amada paibagi satam asi Captain Rajib Manoharna uraki Masidagi bir sukhangle plane asi normal oidre haibase birna pau fauna buhonabada pau fawba ngongkide Deccan Air 582 gi pilot ki maikaidagi Begumpet Tower da plane asi emergency fuel da leire haibadi thaw yamna yaudre mafam sida land tawge hari masida plane asi thaw yaudre hairaknaba fawada Begumpet 86 gi land tawbagi ayabadu di pirakte uriba sakfam simakni film asigi ahanba sinda mayamna ubikibado Begumpet 86 gi plane asi land tawbagi ayaba adu piraktabana 86 asida birga mamanaba aduga chansilaktuna birna pilot aduda matam kayam paiba yabagi fuel yauribagi hangbada minute taruk paiba yabagi yauri hairakpadagi madu origadi Air Force Station Hakimpet Airfield the plane asi divert tawduna mafamduda taruna birna pilot aduda haiki birna haiki bagi matungina pilot asin plane asi yamna thuna Hakimpet Airfield gi maikaida divert tawi aduba hojik pilot asigi wakhaldadi plane asi soidana crash tawrani haibasi mahaki thajaba oikre bomnamak oidunasu hingnana honadabadi yadabanina pilot asina ngamjabi thaduna Deccan Air 582 asi ATC dagi ayaba amata yaudana Air Force Station Hakimpet Airfield da namdana plane asi ningthine alignment tawba ngamdaba makai yamna wana land tawki pilot sing asi asok apan yaubadagi ngahak wakal mangduna leiki bir amadi magi mamanabasu gari thawduna mafam masida yamna thuna yausilaktuna pilot singdu khudong thiba nanglabra haibadu yengsinnabagidamak chansilakpada mafamdugi security singna birbu phuduna machi ama fawa lenghandana question thamki birna yamna kana haije aikoi ex Air Force officer ngaktani plane asigi manungda pilot ani yauri pilot singsi
amukta mating pangbiyu haina yamna kanna haijarabsu tabide asumna leiringai ngaihak ki matungda ngaihak wakhal mangdun leiruraba pilot ani adu amana amabu ngaknaduna plane asigi thong hangdoktuna yamna wana tapna thoglai tasengbagidi ngasi thogliba thodok haibadi birgi Deccan Air 582 plane asina emergency fuel da leire thau yaudre hairaba fawbada len tobu yahandribasi atamnana Paresh Goswamina mangjongna sinba birgi Deccan Air bu fail ohennabagi plan amani birgi hairiba flight asi len tahonganu haina Paresh Goswamina airport ki ATC singda hana khangan kibanani Paresh Goswami gi thawung asida DGC gi director nadi yamna kanna haijai masigi thawung asi yamna risky oi kariguma plane asi crash oi khrabadi aigi ithakta soidana inquiry tawrakadoribani haina yamna kanna haijai adubo Paresh Goswami na director asida DGC da nangbu director uhelibasi kanana ohenbano haina hangduna mana tawningliba thabak adutamak sumdring tawduna Paresh Goswami na kana amatagi wa taramde asumna bir amadi mahaki timna ATC gi ayaba amata yaudana Air Force Station Hakimpet Airfield da plane land tawrubugi damak pilot sing amadi bir yauna Air Force ki senior officer na makhoi bu kokhali aduga senior officer asina pilot Chaitanya da hanglai Chaitanya Begumpet Civil Airport ta land tawbagi permission fangnabagi damak kari gi mede lauthoktabano yengbiri bisingna hena gyan tanabagi damak films gi matang asida sijanariba mede haribo wahi asi karino haibadu mayamda amuktang ningsing jaramge mede haribu wahi asi international gi thakta recognize torba jahaz amadi aircraft singna normal oiraktaba khudong thiba awaba phibam ama hek mayuk narko matamda sijinnaba radio gi signal wahi amani senior officer sina pilot ta hanglakpa wahang singi pakhum berna oina pirei sir karigumba ikoina mede lautholomba targadi aikogi plane singsi tha taru sis tausan ki gadoribani aduga aikogi airline sisu lakadoriba August 25 ta launch tawgadoribani maram singsina aikoina mede lauthokidabani sir makha tana senior officer asina thaudok amagi maramda ningsingladuna pilot asida mo hanglei masidagi chahi ahungi mamangda masigi airstrip asida Saudi Boeing na emergency landing tawki Chaitanya matamdu da kari tawki haibdo nang khang banatra pilot Chaitanya na pakum pirei khangje sir terrorist link singdamak aikoina matamdu da investigate tawki sir aduga fine oina crore manga thian ki senior officer asina makha tari adubu ngasidi fine ga loinana nakoi chahi tara fawu jail da thamba yai bir jagnat matre nangi plane take off tawdringi mamangda nangna yeknabu mayam ma hana seme asumna haribu matungda Air Force base da permission amata yaudana plane landing tawbagi damak birgi mathakta fine oina lupa lising kun manga thianduna case asigi investigation loisinki aduga Deccan Air 582 asi landing tawragliba pilot ani yauna bir makhoi sing asi terrorist amata natre haiduna Airport Authority of India da su Air Force ki maikai dagi report pikhatki asumna case asigi matungda thokiba thodok adubu palladuna airline ama chalaiba habasi kapta cha thakpagumba nate hairaduna Paresh Goswami na birda yamna karim kathaina duna usittabu matau ulai masigi matungda birgi anoba idea amaga loinana mahaki airline asi mai pakna launch tawnana ba thorangli birgi idea asi atai nate lupa amada flight ticket fangan ba asini hariba khudong chaba si kamdona kana da fangan gadagi haiba targadi ayamba flight singsi yamdrabada sit 10 dagi 15 fawbadi adum hanglaga pai aduna hariba sit 10 dagi 15 fawbagi hanglaga free da paigada basi advance oina book tawrpa passenger singda khudong chaba piraga hariba sit 10 dagi na 15 fawbagi sit asigi oinadi subnagi lupa amada ticket mamal ohenbagi pandamni birgi Deccan Air gi oina hauzik thorang tawdun leiribasi plane ahumni hariba plane singasina nongmada yamdrabada trip taruk ti paigadoribani aduna nongmada mi chani mukti lupa amada ticket fanganduna paihanba ngamgani haibisini birna semriba ticket ki rate singasi masini khwaidagi ihana book tawrokpa mioi 10 gi ticket mamalsi lupa ama uhenba mioi 10 sigi matungda book tawrokpa mioi kharadana lupa lising amaga chamnga uhenba masigi matungda amuk mioi kharadana lupa lising ani changwa uhenba asumna tawraga kona ticket book tawrokpasingda ticket mamal asi khara hengatpagi system asini aduga birna pariba hisab sigi matung ina magi Deccan Air gi khwaidagi mamal yamba ticket ki mamal adu atopa airline singi ticket ka yengnarurabadi birgi Deccan Air na tangkhai ama mamal tagadoribani aduga atenba route kharagi oinadi Deccan Air gi flight ticket asi train dagi hena mamal tagadoribani asumna hariba niyam wakhalon sing asida yumpham oiraga bir amadi mahaki team gi Deccan Air si chanabi gi thorongga loinana minister ama yauna 2003 gi
August 16 da miyam da launch tawki. Minister Bir amadi mahaki team ga loinana tongan ba miyoi kharaga loinana tongduna launch tawon mit asida Deccan Air 582 plane asi paikhatki. Birdi mahaki Deccan Air na masigi thak asi yorakpada hainingai leitan haraujai. Matomta lona momonokjai maithong makalamjai. Adubo laibak thiba haibaduni. Deccan Air 582 plane asina ATC gi ayabaga loinana runway dagi hek paikhatpa horakpa ikan kanadaba matamda plane asigi engine dagi angakpa mawongda ka hena maikhu tholaki. Manungda yauriba miyoi kharana phibam si hanu uraki. Masidagi plane asida yauriba mipum khudingmak pakhatnaduna law khongnaraki. Plane asibu pairiba captain asinasu plane asi lephanaba honadabadagi birna pilot ki cabin da changsinduna yenglubada captain adu mamit mana yungkhatuna normal oidaba mawong amada leiramki. Masidagi birsu Air Force ki pilot ama oirambanina mahakna oina captain gi seat adu da famlaga Deccan Air 582 si runway da amuk hana landing toki. Khudakta birna mede laukthokuna fire service laktuna plane si kannana phone. Maikuna pumam mamlaba plane asidagi tongliba mi singadu magi thawai hingnanabagi yamna thuna senthoknaraki. Minister asisu phibam sida thawai manglam gani haiduna mai hauna sawi. Birna haijabo hai amata tadana Deccan Air asi total fail oire hairamlaga minister asi sauduna satki. Pawasi mafam khuding sinba thungki. Bir adukki matik awaba haibadu oiki. Miyamna Deccan Air da thamlamba thajaba adu pungmang mangki. Birgi Deccan Air na launch tawduna ahanba take off tawuna mit asida Deccan Air asigi aroibasu adumak oikigadawrabra haiba wahangsini hausik khudingmakki thamoida hangnaribase. Birgi awaba thawdoksigi matungda Rani amadi mahaki macha amasu phangjare. Birna mahaki pikliba macha adugi makhut macha adu nungsina paibu matamda Birna haukraba punsigi tangkak kaya ningsinglaki. Birna piklingi matamda mahaki apokpa mapana magi makhut paiduna lairik mayek iba tambirakhiba kaya adu tapna Birna ningsinglai. Awa nunga yanaba mikup asida Bir milu pirangna thumali. Masigi matungda Birna kamdongna plane adu maikhu haurakibano haina check tawba hauraki. Thokiba laibak thiba thodok adu engine thaw asi engine na hapadagi thokpani haibasi Birna khanglaki. Bir masamakna fuel check tawkhidribasi ataigi nati. Mahaki marup Chaitanyana check tawkhre haina Captain Manohar na hairakpadagi Birna fuel adu check tawkhidabani. Aduga Chaitanya dasu foil adu Birna check tawkhre haina Captain Manohar na Chaitanya da hairambadagi Chaitanya su check tawkhidabani. Pomna magasi Captain Manohar na plane si crash tawhannabagidamak hana mangjong na silaga Bir amadi Chaitanya makoi animakta lana haijinduna thaw adu henjina ma masana haijinkibani haibasi Birna pomna makhanglaki. Masidagi Captain Manohar da Birna hangba matamda mahakna tangai fadaba paisagi darkar khar leibadagi fataba miyoi khargi thawin sindagi mahak masana engine thaw adu henjinna haijinduna plane adu crash tawhannabagi damakta tawkhibani haiduna Captain Manohar na asengba adu haidok jaraki. Masigi matungda 2003 gi August 18 numit asimakta da thokiba thawdok asigi matangda inquiry gi damak Directorate General of Civil Aviation DGC gi office Mumbai da Birgi team amadi nimitu da flight paikiba co-pilot adu yauna Captain Manohar kaukhatuna DGC gi official singna wahang sathaki. Masidasu Captain Manohar na pomnamak adu mahangna aranba thabak tawkibadagi thokibani hairaduna masana masagi maral adu yajai. Masidagi thokiba thawdok adu pilot ki asoibani haina DGC na report iduna Captain Manohar asi tha 12 gi athingba thamki. Aduga Deccan Air gi maikidagi di asoiba amata leikide hairaduna Deccan Air gi mathakta thamlamba charge khudingmak adu kokladuna athingba amata thamkide. Makhatana Deccan Air Airlines asina paibagi ayaba adu DGC gi maikidagi piraki. DGC gi maikaidagi Deccan Air gi mathakta athingba amata leitaba taragasu thokiba thawdok adun maram oiraga Deccan Air da thamlamba miyam gi thajabadi mangki. Deccan Air da miyam gi thajaba amata thamnaraktaban maram oiraga Birgi Deccan Air gi tungi laibak asi kari oigani haibadudi achouba wahang ama oiri. Kana amatana Deccan Air gi laibak asi haiba ngamdri. Asumna miyam gi thajaba mangdun leiringai tanja asida masigi khudung chaba lawraga Deccan Air asi crore 15 da leirage haibagi offer ama waliagi office tagi harki. Birgi mamanaba ani sinadi masigi offer asi manghaningde. Deccan Air asi mi atopana asobo sanfam ama piraga leirage hairingai sida yonthok haurasi haina hai.
मरमदी मी अमतन डेकन एयर दा थाजब थमनरक्त्रबनिना अमुक हन माई पाकपगी असा उरक्त्रबदा करोड़ 15 असि फंगौरगा नुंगाइना लैबन फरे हाइना खलकी अदुबो ममानब अनिसगी वा असि बीरनदी यानिंगदे करोड़ 15 गी ऑफर अदु बीरन पामदे मरमदी लैबाक असिदा लो कोस्ट एयरलाइन अमा थमगनी डेकन एयरना माई पाकट्रि फावा होनखिगनी हाइबा बीरगी अचेप फिरे अम ओइकिबना असुमना बीर अमदी ममानब अनि असिगी अपामबगा मोट मानरक्तबदगी मसिगी मतंगदा मखोय अहुम वा कन्न ngangnarkpudagi hendorktuna khut faw thanaraki adubo kona thangdadi Indian Air Force ta pilot oina leiramba makhoina karigi damakta thabuk adu thadoklaga lakibano haibo wahangsigi paukum adu ningsinglakpada wakhal taraktuna mamanaba ani asisu birgi wakhalol aduda punna leminaki hanagi matogum marup ama oibagi nungsiba adugum haujikti makhoi ahum nungsina adumak loinaki masigi matungda Jas Airlines ke chairman Paresh Goswamina tongan ba TV channel singda interview tawgani wa ngangani haibagi pau ama fanglaki pau se hek fangbadagi birna airport amada mateng pangbikibi All India Radio gi senior program producer oibinupi adugi mateng lawduna birsu All India Radio da interview program ama 2003 gi August ki tang 22 da fangki असोमदना तोंगान बा टीवी चैनल सिंगदा परेश गोस्वामीना बेरगी लो कोस्ट एयरलाइन डेकन एयर सिगी मरमदा मियामना थाजब थमदनबा फत्तब वाफम मयाम अमा हाइजिलदुना लेबाक सिदा लो कोस्ट एयरलाइन सम चलाइबसी ओइथोगलोइ मसी यामना चाउना मी हानबगी थबक अमनी मसी असोब रिक्स अमनी स्टैंडर्ड ओइदबा प्रोडक्ट नाक्ता सिजनई हाइबन चिंगबा वाफम कया हाइदुना बेरगी डेकन एयर दा मराल कया सिरी अदुगा सोमदा ऑल इंडिया रेडियो गी इंटरव्यू प्रोग्राम असिदना बेरना महाकी तसेंग वाखलोल सिंग अदु मियाम खंगनब फोंदोगली ख्वाइदगी लाइरबगी पनखैगी मनुंगदा लैब मियुसिंग फावदा अखोगी टिकेट असि लैब ngamnanab हौदोकपनी अतोप एयरलाइन सिंगुमना अखोगी डेकन एयर सिसु मथौ ताब सेफ्टी टेस्ट खुदिमक पास तौई पायलट सिंग सिसु मतम सांगना इंडियन एयर फोर्स की फाइटर जेट फाव पाइरम लब ngaktani अरोइबो ओइना अइना मियाम ममांगदा डेकन एयर गी सेफ्टी टेस्ट अमा तौगनी डेकन एयर गी अहानबो फ्लाइट ता अइ इसा याउना अइगी पुनसिदा ख्वाइदगी ममल याम्बा मियोय अहुम तोंहंदुन पाइगनी अइगी इमा अइगी लोइनबी रानी अमदी अइगी नुमित निपानी खक्त ngairiba इचानुपी असुमना बेरना ऑल इंडिया रेडियो की इंटरव्यू असिदा मियाम ताननबा हाइरबगी तुंगदा बेरगा पार्टनर ओइमिनबा ममानबा असिगा लोइनना एयरपोर्ट उलई बेरदी माकी डेकन एयरना माई पाकना पाइबा नुमित अदु ओइरकनबगी वाखलदा कन्ना होनबदा अहिंग तुमदबा नुमित हुमनी सुरे मरमसिना बीरसी यामना वारनी खलदुना ममानबा अनिसिना मयुंदा चलगा मतम खरा पोथारुना बहाई मसिदा बीरना अखोगी एयरक्राफ्टी अखोई इसाना ngaksagadabani haiduna numit humni tumlaktrabasu mathouda adumak pukning changni asumna sum hainaduna khongkap khara thangduna lakpada Indian Air Force ki birgi senior officer adu magi junior kharaga leptuna lerami phibum sida bir angakpoi akoigi senior officer sina hari aina bijewada amadi pune da so aigi mi sing guard tawnabugi damak thakrabani Paresh Goswami khaktana khutkan pangan bani haina khanbra officer asina asumna hairaduna birsi numit masing yamna tumdaba makai honarakle khangbadagi yumda chalaga tumlunaba officer asina bir da hari asumna birgi flight service laiba atai mafam sing yauna hauzik lairiba mafam Mumbai airport asida su officer asina Air Force ki team ama puraktuna birgi Deccan air gi damak ngak senabugi thabak tawhali senior officer asina asumna tawribagi maramdi birsi matam sang Indian Air Force ta officer asigi makhada leirambana birgi tasengba singthaningai oiba wakhalon singa sikhangbaga loinana leibak asida birna low cost airline sama chalaiba horakpasi leibak sigi oina afaba khongthang amani khaladuna officer asina birgi mating pangba laklibani officer asina birgi damakta tawbiraklibu mayam sida penjaraduna birna officer asida salute tawi officer asina su birda salute tawri asumna numit se hokibana ngasi asi 2003 gi August 25 ni hauzik ayuki pung 8 ni fu chale ulak ibasi Mumbai airport tani birgi Deccan air gi ahanba flight painanabagi pungcha adu naksilakle berna All India Radio gi interview amada miyam khangna lauthokibagi matung ina ahanba flight asida tongnabagi damak birgi nupi amadi magi pikliba machaga loinana Mumbai airport ta hauzik yausilaktuna leire aduga airport asigi official singnasu
Mumbai Airport asidagi Pune yauna paigada Deccan Air gi flight DA581 asida tonggadaba passenger sing boarding gi damak gate number 2 da changlaknaba hanjin lauthorai. Airport ki official singna hanjin lauthoknabasu Mumbai dagi Pune yauna paigadaba Deccan Air gi ahanba flight asida tongnanaba passenger di flight paibagi pungja naksilaknaba asi fawbada passenger amata mafam asida lakhidi. Deccan Air gi ahanba flight asida tongnabagi damak leiriba haibabu bergi nupi amati pikliba macha adu khaktani. Hauzik mafam asida leiribase bergi Deccan Air gi maraibak asi kari oigadagi haiba ngamdri. Flight paibagi matam asi fawbada passenger amata mafam asi yausilaktrabasu flight asibu paigadaba pilot amadi co pilot ka loinana crew members singdi yausilaktuna leire. Bergi nupi amadi pikliba macha gadi flight asida phamduna leire. Flight asida tongnaba passenger amata laktabasida Deccan Air gi mai pakpagi numit adu amuk ana lakdaroidra khalubada crew members sing bir amadi magi nupi rani makhogi maithong sing asi imak maksili. Mikup khara wakhal tawraba matungda birna flight asida kakhalaklaga flight paigadoriba captain asida hairi. Captain, masigi flight asi cancel tawre. Wahai se hairamlaga birna magi nupi rani na famliba seat aduda tapna sangsili. Birgi nupi na imak makpa maithonga loinana birda kari tawrage haina hanglei. Birna taptakna paukhum pire. Miyamgi thajabada ai mai paktre. Masi hairamlaga flight asidagi kumthai. Mikup sida birna haukiba wari kaya mathang ningsinglei. Deccan Air se hogdokna honarakpada miyamna oiruidaba thabakni haiduna karem kathaina bikiba mayamdu ningsinglubada miyamna hainaribasing adu ngasidi achumba oiradra haina khalakle. Birna thangnaba mikupta amuksu ningsinglei. Deccan Air se hogdokna honabada mahaki apokpi mamana kayagi matik wajaba mangonda thauna kaya pibikiba mayamdu ningsingluraga bir mikup sida milu pirang ihori. Deccan Air da miyamgi thajaba mangladuna atopa airlines ki flight singda passenger singna queue lepnaduna kakhatnabadu uraga bir upai leitana yengjai. Asumna milu piranga loinana masing khangdraba China na thamoi sokna leiringai mikup sida birgi mamanaba ama bir bukanna kauduna birgi manak tamna senselei. Aduga bir da hari aita sengna soikre bir kamdungna tawkribna haiba ai khanghaudre masi pumnamoksi aigi iralni. Aigi Mumbai gi software da asoiba khara laikre. Ticket booking khuding maktu amuk halaga software na matom da cancel tawkre. Mamanabagi wafam masida birna chamamnabadagi ningthina phajana gyan tana hairaknaba haibada mamanaba asina mu hari. Madudi makhoi Mumbai gi flight si tongnabagi damak flight full oina ticket book tawraki. Adubu software gi asoiba khara laibadagi book tawraki basingdu amuk cancel tawkre. Adubo Mumbai gi oina software gi asoiba khara laikrabasu Pune Bijawada chingba atai mafam singdagi pairakadaba flight singi oina di asoiba amata leite mi lising na khujing oiraga ticket book tawrakle flight khuding mak hauzik full loina oikre. Masida natana lakadoriba numit humni fawba Deccan Air gi flight khuding mak loina full oikre. Miyamna aikhoida thajaba haurakle miyamgi thajabada aikoi mai pakle haina mamanaba sina hairakpadagi atopa mafam singdagi pairakadaba flight singna landing tawfam adomda birna kanna sensilei. Mikup sida Deccan Air gi Pune dagi pairakpa flight DA52 asi landing tawri. Aduga flight ki thong asi hangdoraktuna ahal oiraba passenger kaya harauna mathang kumtharei. Matausi uraga bir harau nungaibagi pi sinthaba hori. Masidagi ngayaki matungda amuk Mumbai gi mafam asimaktada Deccan Air gi Bijawada dagi pairakpa flight DA589 adu amuk landing tawri. Bijawada dagi pairakliba flight asigi oinadi birgi mamanaba Chaitanyana captain oina pairakibani. Flight sigi thong hangdoraktuna passenger sing harauna mathang kumthanari. Flight asida birgi khungangi ahal oiraba miyo sing amadi magi khungangdugi mamanaba sing ayambu yaurami. Makhoina harauna birgi manakta chensilei. Matam kayadagi khanjarakpa birgi manglan asi ngasiri mangfaunare mai pakle khalubada bir harau nungaibagi pina mafam marang khanghande. Asumna passenger sing asi mathang asum kumthanarakpada birgi mamasu birgi apokpa mapana hinglingagi saktamda frame chanbu photo amasu chetna konduna birgi apokpi mamasu atappa khongthang amada plane sidagi kumtharei. Apokpi mamabu uzabada bir harauba nungaibagi fankhai laikide. Apokpi gi manakta changsili.
Machana wana honjarakuna mai paglakpasida haifam tawfam khangdaba makai mamana bergi mai thongbo nungsina yengjaduna nahak ngasidi mai pagle hairaduna mamana berbo mathanungda nungsina chena konsinjai aduga apokpa mapagi photo adu birda yenghale mapagi photo adu yengduna nungsina konjai sinasi aduki matik pukning nungsiba haifam khangdaba sinnamoi asumna mafam sida mai pakpagi nungaiba mikupsida bergi mama bergi nupi amadi bergi machaga makoi mari punna nungsina unajai asumna nungsina harau tayamna leiminaringi mikupsida jas airlines ki chairman paresh goswami ki call malai berna call adu receive tawi aduga paresh goswami ne berda partner oiminanabugidamak business proposal amatauri berna mai pakpagi tangkak amalak pusida paresh goswami na asumna tawruk libani adubo paresh goswami ki wafam sida berna yamna thoksadana kumi aingonda business proposal offer tawgadurba nangbu kanano ai sigi siyo hinge hingo nangna kaisu tawba ngamoi nangna power fanayam leiragasu ai khoida lephanbadi ngamloi masi masu khangchilo atiasi nangi napagi property nate asumna berna yamna usitana hairaga phone adu thamo haiduna paresh goswami da kanna lausalaga phone adu thamanki aduga berga mamanaba aniga loinana makhut soknaduna nungaiba phongdokni ngasigi film asi asengba punsi wari da yumfam oiraga puthokba film ni asumna National Defense Academy gi batch amatadagi mamanaba ahum yauna Captain GR Gopinath na Air Deccan haudokpadagi India gi nongthaki lambida matam pumbagi oina achauba awonba malaki Airlines sina haudokiba ahanba chahi anida ahanba oina flight tongjaba miyoi million kun henki Air Deccan na chahi ahum surakpada aircraft nifu manga leiduna airport humpu taretagi numit khudingi oina miyoi chaurakna lising kun manga di paiki Air Deccan na sumnagi lupa amagi tiketa miyoi million ahum hena pahenki ngasidi Captain Gopinath si udan project ki consultant ama oina leiri aduga ngasigi film sigi aroibi sinda bergi Deccan Air da lakh 13 invest tawrakiba yamna chinglemlaba maming leiraba fauraba businessman si airport ta ulak laga ngasigi nungairaba ningthi jarba film si matang asida luisinki